ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯁ꯭ꯔꯤ ꯕ꯭ꯔꯣꯖꯦꯟꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯂꯥꯛꯄꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯌꯥꯎꯏ ꯃꯌꯥꯝ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯅꯔꯒꯁꯨ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ MLAꯁꯤꯡꯁꯤ ꯂꯣꯏꯅ ꯋꯥꯅꯔꯝꯒꯅꯤ, ꯑꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯋꯥꯏ, ꯑꯩꯈꯣꯏꯁꯨ ꯋꯥꯏ꯫ ꯋꯥꯔꯤꯕ ꯃꯊꯛꯁꯤꯗ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯌꯨꯝꯁꯤ ꯃꯩ ꯊꯥꯕ ꯊꯨꯒꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯝꯃꯦ꯫ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅꯤ, ꯃꯁꯤ ꯃꯩ ꯊꯥꯈꯤꯕ ꯊꯨꯒꯥꯏꯈꯤꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯔꯧꯖꯕ ꯂꯩꯇꯦ꯫ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯃꯗ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯅꯦꯅ ꯂꯧꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯧ ꯆꯦꯡ, ꯑꯗꯨꯗꯒꯤ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ, ꯑꯗꯒꯤ ꯁꯥꯏꯀꯜ, ꯑꯗꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ, ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯁꯤ ꯊꯑꯣꯏꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯧꯅ, ꯂꯨꯠ ꯇꯧꯕ ꯂꯥꯛꯄꯗꯧꯅ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕꯁꯤ, ꯏꯔꯥꯡꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯁꯤ, ꯃꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯌꯨꯝ ꯊꯨꯒꯥꯏꯔꯒ ꯃꯩ ꯊꯥꯔꯒ ꯑꯩꯈꯣꯏ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯕꯦꯔꯦꯛ ꯃꯅꯨꯡꯗ ꯆꯪꯗꯅ ꯂꯩꯔꯤꯕ ꯃꯣꯏꯁꯦ ꯀꯩꯁꯨ ꯌꯥꯎꯖꯕꯁꯨ ꯅꯠꯇ꯭ꯔꯦ, ꯃꯁꯥꯗ ꯅꯣꯡꯃꯩ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ, ꯀꯔꯤꯝꯇ ꯂꯩꯇꯕꯗꯣ ꯃꯈꯣꯏꯒꯤ ꯁꯦꯠꯅ ꯏꯟꯅꯕ ꯐꯤ ꯐꯥꯎꯕꯗ ꯄꯨꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕ, ꯃꯣꯏꯅ ꯂꯧꯅꯤꯡꯕꯅ ꯄꯨꯔꯒ ꯆꯠꯈꯤꯕ, ꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯗ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕ CSO ꯃꯌꯥꯝꯅꯁꯨ ꯂꯩꯔꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯗꯤ ꯂꯣꯀꯦꯜ MLAꯁꯤꯡꯒ ꯐꯖꯅ ꯇꯥꯟꯅꯔ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯃꯑꯣꯡꯗ, ꯂꯨꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯌꯥꯎꯔꯛꯄꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ CSO ꯂꯩꯔꯤꯕ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤꯡꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫